ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯨꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯀꯥꯔꯛꯂꯝꯕꯗꯨꯗ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯖꯩ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯗ꯫ ꯃꯣꯏ ꯄꯥꯕꯥꯎ ꯅꯍꯥꯟꯅꯦ ꯏꯆꯥꯅꯨꯄꯤ ꯀꯨꯟꯗꯣꯂꯩ ꯑꯁꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦꯗꯅ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯀꯔꯤ ꯈꯨꯝꯈ꯭ꯔꯕ ꯅꯪꯗꯤ? ꯑꯩꯅꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯈ꯭ꯔꯦ꯫ ꯃꯄꯥ ꯍꯜꯂꯛꯂꯒꯁꯨ ꯈꯟꯅꯔꯛꯈꯤꯒꯦꯗꯅ ꯍꯥꯏꯈꯤ ꯃꯣꯏ ꯄꯥꯕ꯫ ꯏꯆꯥꯅꯨꯄꯤꯅ ꯂꯩꯔꯨꯕꯗ ꯅꯨꯡꯉꯥꯏꯒꯗꯧ ꯃꯑꯣꯡꯕꯨ ꯃꯥꯜꯂꯕꯗꯤ ꯃꯄꯥ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯃꯃꯥ꯫ ꯅꯨꯡꯉꯥꯏꯗꯧꯕꯨꯗꯤ ꯃꯥꯜꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ, ꯑꯗꯨꯗꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕ ꯏꯉꯥꯏꯗꯨꯁꯨꯅꯦ ꯋꯥ ꯉꯥꯡꯕꯗꯤ ꯑꯗꯨꯝ ꯌꯥꯏ, ꯃꯕꯨꯛ ꯆꯝꯃꯤ, ꯉꯥꯡꯕꯗ ꯑꯊꯤꯡꯕ ꯂꯩꯇꯅ ꯗꯣꯡ ꯗꯣꯡ ꯍꯥꯏ ꯃꯣꯏ ꯄꯥꯕ꯫ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣ ꯅꯆꯥꯅꯨꯄꯤꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯨꯗ? ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯅꯤꯒꯤ ꯃꯣꯏ ꯄꯥꯕ? ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯁꯥꯗꯅ ꯅꯨꯄꯥ ꯅꯍꯥ ꯈꯪꯅ ꯆꯥꯟꯅꯕ ꯑꯃ ꯂꯩꯗꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯅꯠꯇꯕ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯍꯔꯥꯎ ꯌꯥꯕ ꯅꯠꯇꯅ꯫ ꯀꯨꯟꯗꯣꯂꯩ ꯊꯣꯡꯖꯤꯟꯄꯥꯜ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯨꯈꯤꯗ꯫ ꯏꯃꯥꯅ ꯂꯣꯏꯅ ꯁꯤꯜꯂꯨꯅꯦ, ꯑꯩꯅ ꯁꯤꯟꯗ꯭ꯔꯗꯤ ꯅꯪꯅ ꯁꯤꯟꯒꯦ ꯍꯥꯏꯔꯤꯔꯣ? ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯄꯪꯕꯤꯁꯤꯗꯤ? ꯏꯃꯥ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯂꯨꯍꯣꯡꯕꯗꯣ꯫ ꯍꯩ ꯀꯔꯤꯒꯤ ꯌꯥꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯣ ꯍꯥ? ꯆꯥꯎꯕꯅ ꯉꯥꯡꯅꯔꯣ ꯅꯃꯥꯅꯆꯥ, ꯑꯩꯒꯤꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯕ ꯉꯝꯂꯣꯏꯀꯣ ꯃꯃꯥ꯫ ꯏꯆꯥꯅ ꯍꯔꯥꯎꯕ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯒꯦ ꯍꯥꯏꯔꯕ ꯃꯄꯥ ꯑꯩꯁꯨ ꯍꯔꯥꯎ ꯌꯥꯔꯦ꯫ ꯑꯗꯨꯅ ꯅꯃꯥꯅꯆꯥ ꯈꯟꯅꯔꯣ ꯋꯥꯗꯣ ꯐꯖꯅ꯫ ꯑꯩ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯏꯔꯨꯖꯊꯣꯛꯂꯨꯈꯤꯒꯦꯀꯣ, ꯈꯟꯅꯔꯝꯃꯨ ꯅꯣꯏ꯫ ꯍꯣꯏ ꯃꯣꯏ ꯄꯥꯕ꯫ ꯃꯨꯈꯤ ꯃꯆꯥꯅꯨꯄꯤꯗ ꯃꯣꯟꯁꯤꯜꯂꯛꯂꯒ, ꯇꯥꯔꯕ ꯅꯄꯥꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯅꯅꯥꯗꯣ? ꯑꯗꯨꯅꯅꯦ ꯋꯥꯈꯜ ꯈꯜꯂꯒ ꯁꯠ ꯌꯥꯔꯛꯎ ꯂꯨꯍꯣꯡꯕꯁꯦ꯫ ꯀꯨꯟꯗꯣꯂꯩ ꯃꯣꯔꯥꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ, ꯃꯤꯅ ꯂꯤꯛꯄꯗ ꯃꯃꯤꯡ ꯆꯠꯄ ꯏꯃꯨꯡꯗꯨꯗ ꯑꯩ ꯀꯃꯥꯏꯅ ꯃꯧ ꯑꯣꯏꯔꯨꯗꯣꯏꯅꯣ? ꯍꯩ ꯑꯄꯪꯕꯤ, ꯂꯤꯛꯏꯗꯨ ꯐꯔꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯐꯅꯤ ꯏꯃꯥ ꯅꯪꯗꯤ꯫ ꯂꯤꯛꯄ ꯀꯨꯞꯄ ꯍꯥꯏꯕꯁꯤꯗꯤ ꯇꯥꯡꯅ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯌꯦꯡꯉꯣꯏ ꯅꯣꯏ ꯅꯄꯨꯕꯣꯛꯇꯣ ꯂꯤꯛꯄ ꯀꯨꯞꯄ ꯍꯩꯇꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯦꯜ ꯄꯥꯏꯔꯝꯗ꯭ꯔꯤꯁꯤ ꯎꯔꯕ? ꯍꯣ ꯁꯦꯜ ꯄꯥꯏꯔꯝꯗ꯭ꯔꯁꯨ ꯅꯣꯡꯃꯇ ꯆꯔꯥꯗꯤ ꯍꯦꯜꯂꯛꯇꯦꯗꯅ ꯑꯩꯈꯣꯏ꯫ ꯑꯁ ꯏꯃꯥꯒꯤ ꯀꯨꯟꯗꯣꯂꯩ, ꯅꯪ ꯁꯤꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈꯤꯗ꯭ꯔꯦꯗ꯫ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯅꯄꯥꯅ ꯍꯜꯂꯛꯄꯗ ꯌꯥꯔꯦꯗꯅ ꯈꯨꯝꯈ꯭ꯔꯗꯧꯅꯤꯀꯣ꯫ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯒꯦ ꯏꯃꯥ, ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦ꯫ ꯑꯗꯣ ꯑꯩ ꯏꯃꯨꯡꯗꯨꯗ ꯃꯧꯗꯤ ꯑꯣꯏꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥ꯫ ꯑꯣꯏꯅꯤꯡꯉꯣꯏ ꯅꯪꯗꯤ ꯑꯄꯪꯕꯤꯅꯤꯅ ꯃꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯈꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯟꯗꯣꯂꯩ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯔꯝꯃꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ ꯈꯨꯝꯈꯤꯁꯤꯔꯥ ꯈꯨꯝꯂꯣꯏꯁꯤꯔꯥ ꯈꯟꯗꯨꯅ꯫ ꯁꯥꯐꯕꯤ ꯃꯆꯥꯅꯨꯄꯥ ꯂꯤꯛꯄꯗ ꯍꯥꯏꯔꯛꯏ, ꯍꯥꯏ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯣ ꯍꯌꯦꯡꯇ ꯉꯥꯏꯔꯦ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯁꯦ ꯅꯄꯤ ꯐꯥꯟꯗꯣꯛꯎ, ꯌꯨꯝꯄꯥꯛ ꯂꯩꯔꯤꯁꯤꯅ꯫ ꯂꯤꯛꯄ ꯁꯨꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯣꯏꯕ ꯏꯃꯥ, ꯇꯧꯗꯧ ꯂꯩꯔ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯥꯏ ꯂꯩ, ꯇꯟꯗ꯭ꯔꯥ ꯈꯪꯗꯦ꯫ ꯇꯟꯕ ꯅꯠꯇꯦ ꯀꯥꯎꯅꯤꯅ ꯇꯧꯕꯅꯤꯀꯣ꯫ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅꯅꯦ ꯀꯣꯛꯍꯜꯂꯣ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤ꯫ ꯍꯥꯏ ꯑꯗꯨꯕꯨꯅꯦ ꯌꯥꯝꯅ ꯄꯥꯛꯅ ꯀꯣꯛꯊꯣꯛꯄꯗꯤ ꯌꯥꯗꯦꯀꯣ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯗꯨꯗꯤ? ꯍꯩ ꯑꯄꯪ, ꯌꯥꯝꯅ ꯀꯣꯛꯊꯣꯛꯂꯕꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯟꯗꯧꯔꯤꯕꯁꯤꯗꯤ꯫ ꯃꯤ ꯌꯥꯝꯅ ꯆꯜꯂꯕꯗꯤ ꯁꯦꯜꯁꯨ ꯌꯥꯝ ꯆꯪꯉꯅꯤ, ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯁꯤꯟꯕ ꯂꯥꯡꯕꯗ, ꯑꯗꯨꯅ ꯌꯥꯝꯅ ꯀꯣꯛꯊꯣꯛꯄ ꯌꯥꯗꯤꯌꯦ꯫ ꯑꯗꯨꯗꯤ ꯏꯃꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯌꯥꯔꯣꯏꯗ꯭ꯔꯣ? ꯍꯥꯏ ꯁꯤꯗꯤ ꯄꯤꯛꯃꯜꯂꯤ, ꯃꯤꯅ ꯌꯦꯡꯕꯗ ꯑꯩꯁꯦ ꯌꯥꯝ ꯂꯤꯛꯄ ꯃꯥꯟꯈꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ꯫ ꯑꯗꯨ ꯏꯃꯥ ꯉꯁꯤꯗꯤ ꯉꯥ ꯃꯆꯥ ꯑꯃꯗꯤ ꯆꯥꯁꯤꯗꯅ, ꯀꯨꯏꯔꯦ ꯉꯥ ꯆꯥꯗꯕ꯫ ꯉꯥ ꯆꯥꯃꯟꯗꯕꯗ ꯂꯩꯒꯁꯦ ꯇꯨ ꯍꯧꯔꯦꯗꯨ ꯇꯧꯔꯦꯗꯤ꯫ ꯇꯨ ꯍꯧꯅꯤ ꯅꯪ, ꯉꯥ ꯆꯥꯅꯕꯒꯤ ꯂꯩꯒꯗꯕ ꯁꯦꯜꯗꯣ ꯄꯥꯛꯁꯤꯗ ꯍꯥꯞꯄꯒ ꯊꯝꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯑꯄꯪ? ꯃꯁꯤꯗꯤ ꯄꯪꯃꯟ ꯂꯥꯛꯃꯜꯂꯤ ꯍꯩ꯫ ꯏꯃꯥ ꯑꯩꯁꯨ ꯂꯤꯛꯄꯗꯤ ꯑꯗꯨꯝ ꯂꯤꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯏꯃꯥ ꯅꯪꯅ ꯍꯦꯟꯅ ꯂꯤꯛꯈ꯭ꯔꯦꯀꯣ꯫ ꯈꯔ ꯂꯩꯔꯕꯗꯤ ꯊꯣꯡꯂꯒ ꯆꯥꯔꯤꯕ ꯆꯥꯛꯀꯁꯦ ꯆꯥꯔꯣꯏꯁꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯍꯩ ꯂꯤꯛꯄ, ꯉꯥ ꯃꯆꯥ ꯑꯃꯈꯛ ꯆꯥꯁꯤ ꯌꯥꯗꯕꯒꯤ ꯅꯊꯛꯀꯤ ꯑꯍꯜ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯑꯩꯒꯤ ꯆꯤꯟꯊꯛꯇꯅꯦ ꯍꯪꯒꯠꯅ ꯈꯨꯝꯂꯛꯀꯅꯨꯀꯣ꯫ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡ ꯃꯧ ꯂꯥꯛꯂꯒꯅꯦ ꯃꯥꯅ ꯊꯣꯡꯂꯒ ꯆꯥꯒꯗꯕ, ꯈꯪꯂꯕ꯭ꯔꯥ? ꯃꯁꯤꯗꯤ ꯆꯥꯔꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ꯫ ꯍꯥꯏꯖꯔꯣꯏ ꯑꯍꯥꯎꯕ ꯏꯟꯁꯥꯡꯒ ꯆꯥꯁꯤꯒꯝꯇ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯄ ꯌꯨꯝꯄꯥꯛ ꯑꯃ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯁꯨꯃꯥꯡꯗꯨ ꯅꯥꯄꯤ ꯐꯥꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯍꯌꯦꯡꯇ ꯉꯥꯏꯔꯛꯂꯕꯅ
ꯀꯨꯟꯗꯣꯂꯩꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯨ ꯀꯨꯟꯗꯣꯂꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯐꯅꯦꯛ ꯐꯤꯔꯣꯜ ꯊꯨꯞꯄ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯟꯗꯣꯂꯩꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯝꯗꯦ ꯂꯨꯍꯣꯡꯂꯅꯤ ꯈꯟꯕꯗ꯫ ꯃꯇꯥꯔꯣꯏ ꯑꯃꯅ "ꯏꯇꯥ ꯀꯨꯟꯗꯣꯂꯩ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ?" ꯃꯇꯥꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ, ꯏꯇꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯂꯤꯛꯏ ꯍꯥꯏꯌꯦ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯤꯛꯂꯒꯅ ꯂꯤꯛ ꯁꯥꯏ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯏꯇꯥ ꯀꯨꯟꯗꯣꯂꯩ." ꯀꯨꯟꯗꯣꯂꯩ ꯊꯨꯞꯂꯕ ꯐꯅꯦꯛꯇꯨ ꯌꯥꯝ ꯇꯟꯅ ꯊꯝꯈ꯭ꯔꯒ ꯈꯨꯝꯂꯛꯏ, "ꯑꯁ ꯏꯇꯥ, ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯗ ꯂꯨꯍꯣꯡꯗꯣꯏꯁꯦ꯫ ꯃꯣꯏ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯂꯤꯛꯄꯗ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯌꯦꯕ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗ꯫ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯃꯃꯥꯗꯤ ꯇꯥꯗꯦ, ꯃꯆꯥꯅꯨꯄꯥ ꯈꯛꯇꯅꯤ ꯂꯤꯛꯏ ꯍꯥꯏꯗꯨꯅ ꯇꯥꯕ꯫ ꯑꯁ ꯏꯇꯥꯔꯣꯏꯁꯤꯡ, ꯇꯨꯃꯤꯟ ꯊꯨꯞꯁꯤꯗ ꯐꯤꯒꯁꯦ ꯑꯩ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯗꯦ." ꯃꯇꯥꯔꯣꯏ ꯑꯃꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ, "ꯂꯨꯍꯣꯡꯕ ꯇꯜꯂꯒ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯔꯤꯕ ꯏꯇꯥ ꯅꯪꯗꯤ? ꯏꯁꯥꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯅ ꯀꯣꯛ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯏꯇꯥ, ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ, ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯀꯤꯠ ꯃꯍꯦꯜꯂꯤ ꯇꯛꯄ, ꯂꯨꯍꯣꯡꯉꯣ ꯍꯥꯏꯗꯅ꯫ ꯃꯃꯥ ꯃꯄꯥꯒꯤ ꯂꯃꯟꯁꯤꯡ ꯃꯁꯛꯂꯒꯦꯅ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯌꯥꯔꯒꯦ ꯈꯜꯂꯒ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈꯤꯕꯅꯤꯗ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗꯦ ꯑꯩꯗꯤ꯫ ꯄꯥꯝꯗꯅ ꯄꯥꯝꯖꯗ ꯃꯥꯟꯖ ꯃꯥꯒꯤ ꯃꯀꯥꯗ ꯊꯨꯝꯈꯤꯗꯧꯔꯦꯅꯦ ꯏꯇꯥ ꯀꯨꯟꯗꯣꯂꯩꯁꯦ." ꯋꯥ ꯅꯣꯛꯏ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨ ꯃꯇꯥꯔꯣꯏ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯨꯛꯀꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯃꯌꯥꯝꯅ ꯄꯪꯋꯥ ꯋꯥꯕꯤꯔꯤꯁꯤ ꯅꯇꯥꯒꯤ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯅꯦ꯫ ꯏꯆꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯅꯈꯣꯏ ꯃꯌꯥꯝꯅꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯎ, ꯏꯃꯥꯅ ꯆꯥꯛꯀ ꯂꯣꯏꯔꯒ ꯊꯤꯔꯒ ꯊꯅꯝꯂꯕꯅꯤ꯫ ꯀꯨꯟꯗꯣꯂꯩ, ꯅꯇꯥꯔꯣꯏꯁꯤꯡꯁꯦ ꯄꯨꯔꯒ ꯆꯪꯉꯛꯎꯀꯣ ꯆꯥꯛꯁꯪꯗ, ꯅꯄꯥꯗꯤ ꯆꯥꯕ ꯍꯧꯈ꯭ꯔꯕꯅꯤ." "ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯒꯦ꯫ ꯏꯇꯥꯁꯤꯡ, ꯐꯤ ꯐꯅꯦꯛ ꯊꯨꯞꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ." "ꯍꯣꯏ ꯏꯇꯥ, ꯆꯥꯊꯣꯛꯂꯨꯔꯁꯤ." ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯀꯨꯟꯗꯣꯂꯩꯗꯤ ꯌꯨꯝ ꯑꯁꯤ ꯂꯩꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯅꯤꯒꯤ ꯈꯦꯟꯅꯔꯤꯕ ꯈꯨꯈꯦꯟꯅ ꯃꯌꯥꯝ ꯑꯁꯤꯗ ꯍꯣꯏ ꯆꯨꯝꯃꯤ, ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒꯤ ꯄꯨꯟꯁꯤꯒ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯔ ꯃꯇꯝꯒꯤ ꯄꯨꯟꯁꯤꯒ ꯈꯦꯟꯅꯕ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯈꯦꯟꯅꯔꯤꯕ ꯈꯨꯈꯦꯟꯅ ꯑꯁꯤꯗꯤ ꯃꯤꯈꯣꯏ ꯑꯇꯩꯒꯤ ꯈꯨꯈꯦꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ꯫ ꯆꯥꯕ ꯊꯛꯄꯗ ꯅꯠꯇꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯨꯟꯗꯣꯂꯩ ꯂꯩꯔꯪꯗꯨ ꯃꯩ ꯍꯧꯒꯠꯂꯗꯨꯅ ꯆꯐꯨꯗꯨ ꯏꯁꯤꯡ ꯍꯥꯞꯂꯒ ꯊꯥꯡꯒꯠꯇꯨꯅ ꯊꯅꯝꯂꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯁꯤꯒꯦ?" "ꯑꯩ ꯂꯥꯛꯀꯦ, ꯑꯗꯨꯒ ꯄꯤꯔꯒꯦ꯫ ꯏꯟꯁꯥꯡ ꯊꯣꯡꯅꯕꯗꯣ ꯅꯪꯅꯗꯤ ꯍꯩꯔꯔꯣꯏ ꯃꯧ." "ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯂꯥꯛꯄꯤꯔꯣ, ꯅꯃꯧ ꯆꯦꯡ ꯁꯨꯖꯔꯝꯂꯒꯦ." "ꯍꯣꯏ." ꯀꯨꯟꯗꯣꯂꯩ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡꯗꯨ ꯑꯣꯟꯒꯦ ꯇꯧꯔꯤꯉꯩ ꯃꯅꯦꯝꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯩ ꯃꯧ, ꯆꯦꯡꯗꯣ ꯃꯤꯔꯨꯛ ꯑꯃꯒ ꯇꯪꯈꯥꯏ ꯐꯥꯗꯕ ꯈꯛ ꯊꯣꯡꯉꯨꯀꯣ, ꯆꯥꯛ ꯂꯦꯝꯒꯅꯤ, ꯄꯥꯝꯃꯨꯏꯌꯦꯕ." ꯀꯨꯟꯗꯣꯂꯩ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯑꯄꯤꯛꯄ ꯃꯤꯔꯨꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯃꯅꯦꯝꯗ ꯑꯃꯨꯛ ꯇꯞꯅ, "ꯏꯃꯥ, ꯍꯥꯟꯅ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯦꯡ ꯃꯤꯔꯨꯛ ꯀꯌꯥ ꯊꯣꯡꯒꯦ? ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯀꯣ ꯏꯃꯥꯒ ꯇꯥꯗꯒꯗꯤ." "ꯍꯥꯟꯅꯁꯨ ꯃꯤꯔꯨꯛ ꯑꯃꯒ ꯇꯪꯈꯥꯏ ꯐꯥꯗꯕ ꯊꯣꯡꯉꯦ, ꯑꯗꯨꯗꯗꯤ ꯆꯖꯤꯛ ꯑꯗꯨꯝ ꯂꯦꯝꯃꯤ ꯄꯣꯠꯅꯤꯗ ꯃꯧ." "ꯑꯣꯍꯣ ꯏꯃꯥ." ꯍꯥꯏꯖꯤꯟꯅꯕ ꯃꯥꯜꯂꯤꯗ ꯏꯅꯦꯄꯣꯛꯅ ꯍꯥꯏꯔꯤ ꯋꯥꯁꯦ꯫ ꯁꯤꯒꯤ ꯑꯁꯨꯛ ꯄꯤꯛꯈ꯭ꯔ ꯃꯤꯔꯨꯛꯁꯤꯅꯕꯨ ꯃꯣꯏꯕꯨ ꯄꯨꯛ ꯊꯜꯂꯝꯒꯗ꯭ꯔꯅꯦ? ꯑꯩ ꯏꯊꯟꯇ ꯆꯥꯕ ꯐꯥꯎꯕ ꯄꯨꯛ ꯊꯜꯂꯣꯏꯁꯤꯗꯤ꯫ "ꯃꯧ, ꯑꯗꯨꯒꯅꯦ ꯏꯟꯁꯥꯡꯅ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯅꯤꯁꯤꯒ ꯑꯗꯨꯒ ꯑꯂꯨ ꯑꯃ ꯈꯥꯏꯖꯤꯜꯂꯒꯅꯦ ꯀꯥꯡꯁꯣꯏ ꯊꯣꯡꯉꯣ, ꯑꯂꯨ ꯃꯆꯥ ꯑꯃꯅ ꯀꯥꯡꯃꯦꯠ ꯃꯦꯠꯂꯣ." "ꯍꯣꯏ ꯏꯃꯥ." ꯀꯨꯟꯗꯣꯂꯩ ꯆꯦꯡ ꯁꯨꯈ꯭ꯔꯦ꯫ ꯆꯐꯨ ꯁꯧꯒꯠꯂꯛꯇ꯭ꯔꯤꯉꯩ ꯏꯟꯁꯥꯡ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯏ꯫ ꯁꯥꯐꯕꯤ ꯉꯥꯔꯤ ꯍꯥꯞꯄ ꯂꯨꯄꯥꯛꯇꯨ ꯂꯧꯊꯣꯛꯂꯒ ꯉꯥꯔꯤ 2 ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯧ, ꯁꯤꯒꯤ ꯉꯥꯔꯤ ꯈꯔ ꯆꯥꯎꯕꯁꯤꯅꯅꯦ ꯏꯟꯁꯥꯡꯗ ꯍꯥꯞꯄꯣ, ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯑꯄꯤꯛꯄꯁꯤꯅ ꯀꯥꯡꯃꯦꯠꯇ ꯍꯥꯞꯄꯣ, ꯃꯣꯔꯣꯛꯀꯗꯤ ꯌꯥꯝ ꯍꯥꯞꯄꯨꯅꯨꯀꯣ, ꯁꯥꯅꯤ ꯑꯃꯨꯛ." "ꯍꯣꯏ ꯏꯃꯥ, ꯁꯥꯍꯜꯂꯣꯏꯒꯦ." "ꯁꯥꯗꯧ ꯃꯥꯜꯂꯗꯤꯅꯦ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯄꯣ, ꯑꯗꯨꯒ ꯐꯖꯅ ꯂꯧꯊꯣꯛꯂꯒ ꯊꯝꯃꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯍꯥꯞꯅꯕ ꯑꯃꯨꯛ ꯊꯝ." "ꯏꯃꯥ, ꯑꯩꯅ ꯊꯣꯛꯄ ꯁꯥꯗꯅꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯣꯡꯂꯒꯦ." "ꯍꯣꯏ, ꯅꯪꯅ ꯊꯣꯛꯄ ꯇꯧ, ꯑꯗꯨꯕꯨꯅꯦ ꯌꯥꯝꯅꯗꯤ ꯍꯥꯞꯆꯤꯟꯒꯅꯨꯀꯣ, ꯊꯨꯅ ꯂꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯅꯦꯝ ꯁꯥꯐꯕꯤ꯫ ꯀꯨꯟꯗꯣꯂꯩ ꯃꯊꯟꯇ ꯈꯜꯍꯧꯏ, "ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ? ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ, ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯊꯣꯛꯂꯗꯅ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ." ꯂꯤꯛꯄ ꯐꯠ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ, "ꯆꯥꯛ ꯂꯣꯏꯔꯕ꯭ꯔ ꯅꯨꯄꯤ?" ꯀꯨꯟꯗꯣꯂꯩ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯂꯣꯏꯗꯧꯔꯦ. ꯑꯗꯨ ꯇꯥꯗ ꯋꯥ ꯑꯃꯇ ꯍꯪꯒꯦ." "ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" "ꯅꯣꯏ ꯏꯃꯨꯡꯁꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯌꯥꯝ ꯆꯥꯔꯛꯇꯕ꯭ꯔꯣ?" "ꯑꯁ, ꯑꯔꯨꯕ ꯋꯥꯒ ꯃꯥꯜꯂꯨꯔꯒ ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯆꯥꯔꯛꯇꯦ. ꯌꯥꯝꯅ ꯆꯥꯕꯝꯗꯤ ꯂꯩꯌꯦ ꯑꯩꯈꯣꯏꯅ." "ꯀꯔꯤꯅꯣ ꯌꯥꯝꯅ ꯆꯥꯔꯤꯁꯤꯅ ꯇꯥꯗ?" "ꯆꯥꯕꯕꯨꯗꯤ ꯅꯠꯇ꯭ꯔꯦ, ꯊꯛꯄꯅꯤꯗ. ꯏꯁꯤꯡꯕꯨꯗꯤ ꯄꯨꯛꯀꯥꯏ ꯊꯛꯏ ꯑꯩꯈꯣꯏ." "ꯑꯁ, ꯂꯣꯏꯔꯦꯍꯦ." "ꯂꯣꯏꯁꯤꯜꯂꯨ ꯆꯥꯛꯇꯣ, ꯑꯩ
ꯄꯥꯠꯇ ꯂꯥꯡ ꯊꯥꯛꯄ ꯆꯠꯀꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯟꯖꯔꯛꯂꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯆꯪꯅꯔꯛꯏ ꯀꯨꯟꯗꯣꯂꯩꯗꯤ ꯈꯪꯗꯕꯅꯤꯅ ꯏꯁꯤꯡꯗꯨ ꯈꯨꯖꯥꯏ ꯃꯆꯥꯗꯨꯗ ꯑꯣꯏꯅ ꯀꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯅꯦꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯧ ꯏꯁꯤꯡꯗꯣ ꯈꯨꯖꯥꯏ ꯑꯆꯧꯕꯗꯨꯅ ꯑꯣꯏꯅ ꯀꯜꯂꯛꯎꯅꯦ ꯑꯣ ꯃꯣꯏ ꯏꯃꯨꯡꯁꯦ ꯏꯁꯤꯡ ꯌꯥꯝ ꯊꯛꯄ ꯃꯥꯜꯂꯤ ꯍꯣꯏ ꯃꯥ ꯀꯜꯂꯛꯑꯒꯦ ꯀꯨꯟꯗꯣꯂꯩ ꯃꯥꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ ꯃꯁꯥꯗꯣ ꯆꯥꯛ ꯏꯟꯁꯥꯡꯅ ꯈꯖꯤꯛ ꯈꯖꯤꯛꯈꯛ ꯑꯗꯨꯒ ꯏꯁꯤꯡꯅ ꯈꯨꯖꯥꯏ ꯑꯆꯧꯕ ꯑꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯀꯨꯟꯗꯣꯂꯩ ꯃꯊꯟꯇ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃ ꯅꯪꯕꯨ ꯏꯅꯝꯃ ꯁꯥꯐꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯏꯟꯗꯣꯟ ꯕꯦꯝꯃ ꯅꯪꯕꯨ ꯍꯩꯅꯕ꯭ꯔꯣ ꯌꯨꯝꯗꯨ ꯂꯩꯕꯗꯨꯕꯣ ꯏꯍꯣꯟ ꯑꯣꯜꯂꯝꯃꯅꯤꯅꯦ ꯅꯪꯉꯣꯟꯗꯗꯤ ꯀꯨꯟꯗꯣꯂꯩ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯏꯟꯗꯣꯟ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯅꯤ ꯈꯟꯗꯣꯛꯂꯒ ꯍꯤꯡꯂꯦꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯁꯥꯐꯕꯤꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯄꯣꯠ ꯌꯣꯟꯕꯤ ꯑꯣꯏꯔꯝꯃꯤꯅꯤ ꯑꯗꯨꯕꯨꯅꯦ ꯃꯥꯒꯤ ꯂꯤꯛꯃꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠ ꯇꯝꯕ ꯃꯇꯝꯗ ꯈꯖꯤꯛ ꯈꯖꯤꯛ ꯇꯝꯕꯒꯤ ꯄꯣꯠ ꯌꯣꯟꯕ ꯇꯣꯛꯈ꯭ꯔꯤꯕꯅꯤꯀꯣ ꯃꯧ ꯑꯣ ꯏꯟꯗꯣꯟ ꯅꯣꯏꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯏꯟꯗꯣꯟꯒꯤꯁꯦ ꯅꯃꯤꯠ ꯅꯃꯥꯏ ꯑꯣꯏꯖꯅꯕ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯗꯅ ꯏꯟꯗꯣꯟꯅ ꯂꯤꯛꯑꯁꯨ ꯑꯇꯩ ꯈ꯭ꯋꯥꯏ ꯏꯃꯨꯡꯗꯧꯅ ꯇꯧꯗꯕꯅꯤ ꯃꯟꯁꯤꯟ ꯑꯃ ꯌꯥꯎꯕꯅꯤꯀꯣ ꯃꯧ ꯏꯟꯗꯣꯟ ꯍꯣꯏꯅ ꯅꯃꯧꯅ ꯈꯪꯗꯕ ꯀꯌꯥ ꯍꯥꯏꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯟꯗꯣꯟ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯁꯦ ꯐꯗꯤꯒꯣꯝ ꯃꯄꯨꯜꯁꯦ ꯍꯥꯞꯄꯤꯒꯦ ꯏꯁꯨꯒꯤ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯗꯅ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯌꯦꯡꯕꯗ ꯅꯨꯡꯁꯤꯅꯤ ꯏꯁꯨꯁꯦ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯁꯨꯗꯤ ꯀꯨꯟꯗꯣꯂꯩ ꯅꯣꯛꯂꯗꯨꯅ ꯑꯕꯣ ꯀꯨꯟꯗꯣꯂꯩ ꯀꯧꯏ ꯃꯤꯡꯁꯨ ꯐꯖꯩ ꯁꯛꯁꯨ ꯐꯖꯩ ꯀꯨꯆꯨꯁꯨ ꯐꯖꯩ ꯂꯣꯏꯅ ꯐꯖꯩꯔꯦ ꯏꯁꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯃꯧ ꯃꯌꯥꯝꯗꯒꯤ ꯏꯁꯨꯅꯕꯨ ꯏꯍꯦꯟ ꯍꯦꯟꯕꯗꯧꯅ ꯎꯏ ꯑꯕꯣꯛꯀꯤ ꯋꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦꯕꯣ ꯑꯗꯣꯕꯣ ꯅꯁꯨꯗꯤ ꯑꯕꯣꯛꯇ ꯄꯤꯖꯅꯕ ꯉꯃꯣꯛꯁꯨ ꯑꯝꯇ ꯂꯩꯔꯛꯇꯦ ꯑꯕꯣꯛ ꯊꯦꯡꯅꯅꯤ ꯈꯪꯗꯕꯅꯤꯅ ꯌꯥꯔꯦꯗ ꯏꯁꯨꯒꯤ ꯋꯥꯍꯩꯗꯨꯅ ꯄꯦꯜꯂꯤ ꯑꯗꯨꯗꯤ ꯕꯣ ꯅꯁꯨ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯆꯠꯂꯨ ꯁꯥꯐꯕꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯧ ꯑꯃꯅ ꯏꯆꯦ ꯅꯃꯧꯗꯨꯕꯨ ꯀꯝꯗꯧꯒꯦ ꯃꯧꯗꯨ ꯀꯝꯗꯧꯒꯦꯗꯤ ꯀꯔꯤꯅꯣ ꯕꯤꯅꯣ ꯑꯣ ꯀꯝꯗꯧꯒꯦ ꯍꯥꯏꯕꯗꯤꯅꯦ ꯏꯆꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯕꯅꯤꯗ ꯏꯆꯦ ꯈꯪꯃꯟꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯐꯅ ꯎꯏꯌꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯏꯆꯦ ꯅꯆꯥꯅꯨꯄꯥ ꯃꯩꯈꯦꯠ ꯃꯔꯨꯒ ꯑꯣꯏꯔꯦ ꯄꯥꯈꯠꯂꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯕꯨꯗꯤ ꯕꯤꯅꯣ ꯑꯩꯈꯣꯏ ꯃꯧꯁꯨ ꯃꯩꯈꯦꯠ ꯃꯔꯨꯅꯤꯗ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯃꯧ ꯂꯥꯛꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕꯗꯤ ꯃꯧꯅ ꯂꯣꯏꯅ ꯄꯨꯔꯦ ꯄꯨꯗꯦꯗ ꯅꯪꯁꯨ ꯁꯅꯥ ꯂꯥꯛꯄꯗ ꯉꯥꯏꯔꯤꯉꯩ ꯀꯃꯥꯏꯅ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯃꯧꯗꯨ ꯂꯣꯏꯅ ꯄꯨꯍꯟꯅꯤ ꯅꯠꯇꯦꯗ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯆꯥꯛꯈꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯄꯨꯔꯦ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯒꯤ ꯏꯟꯁꯥꯡ ꯆꯦꯡꯗꯤ ꯑꯩꯅ ꯄꯤꯔꯤꯅꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯠꯆꯥꯎ ꯊꯥꯗꯅ ꯊꯣꯡꯕꯗꯅꯦ ꯂꯥꯏꯔ ꯇꯥꯟꯗꯧꯔꯤ ꯄꯣꯠꯅꯤ ꯁꯥꯐꯕꯤ ꯑꯩ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯦꯕ ꯃꯧ ꯂꯥꯛꯂꯕꯁꯨ ꯆꯦꯡ ꯆꯥꯛꯇꯤ ꯏꯅꯝꯃꯅ ꯇꯧꯒꯗꯧ ꯃꯥꯜꯂꯦꯗꯅ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯈꯪꯄꯣꯟꯇꯦꯗꯣ ꯏꯃꯨꯡ ꯄꯨꯕꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯅꯤ ꯁꯅꯥ ꯃꯧ ꯑꯃꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏꯅ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯐꯕꯤꯗ ꯏꯆꯦ ꯗꯨꯞ ꯂꯥꯎꯅ ꯂꯥꯛꯄ ꯅꯃꯧꯗꯣ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯏꯆꯦꯒ ꯏꯆꯥꯅꯨꯄꯥꯒꯗꯧꯅ ꯀꯪꯈꯤꯅꯤꯀꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯦꯔꯥ ꯂꯇꯥ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯤꯀꯣ ꯈꯔ ꯂꯤꯛꯄꯁꯤꯗ ꯂꯇꯥ ꯅꯣꯛꯂꯗꯨꯅ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇꯦꯀꯣ ꯏꯆꯦ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯕꯅꯦ ꯅꯅꯥꯎꯅ ꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯃꯧꯁꯤꯡꯗꯨ ꯆꯤꯔꯣꯜ ꯇꯧꯅꯩ ꯁꯥꯐꯕꯤ ꯇꯥꯍꯟꯗꯅ ꯐꯥꯒꯤꯗ ꯑꯁꯦꯡꯕ ꯌꯥꯎꯔꯤꯅꯤꯀꯣ ꯂꯇꯥꯒꯤꯁꯦ ꯃꯥꯅꯤ ꯅꯥꯛꯁꯦꯞꯇ ꯌꯩꯕ ꯍꯩꯈ꯭ꯔꯕ ꯂꯇꯥꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯗꯨ ꯃꯝꯗ꯭ꯔꯤꯉꯩꯗ ꯃꯜꯍꯧꯒꯦ ꯈꯟꯗꯨꯅ ꯀꯨꯟꯗꯣꯂꯩ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡꯗꯨ ꯄꯣꯂꯥꯡ 2 ꯇꯧꯗꯨꯅ ꯃꯜꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯨꯊꯣꯛꯂꯒ ꯑꯁꯨꯝꯅ ꯁꯨꯝ ꯃꯜꯂꯤꯉꯩ ꯑꯗꯨꯗ ꯃꯅꯦꯝ ꯁꯥꯐꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯍꯔꯦ ꯑꯁꯨꯛ ꯌꯥꯝꯕ ꯍꯪꯒꯥꯝ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯂꯣꯏꯅ ꯊꯣꯡꯗꯣꯏꯔꯝꯃꯧ ꯀꯨꯟꯗꯣꯂꯩ ꯉꯛꯅ ꯃꯅꯦꯝꯗ ꯌꯦꯡꯂꯒ ꯈꯨꯝꯃꯤ ꯍꯣꯏ ꯏꯃꯥ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯍꯪꯒꯥꯝꯁꯦ ꯇꯤꯟꯁꯨ ꯈꯔ ꯆꯦꯜꯂꯤ ꯄꯤꯛꯁꯨ ꯄꯤꯛꯄꯅꯤꯅ ꯍꯣꯔꯦꯟ ꯊꯣꯡꯕ ꯀꯥꯟꯗ ꯃꯍꯤ ꯉꯥꯛꯇ ꯑꯣꯟꯈ꯭ꯔꯅꯤꯌꯦ ꯏꯃꯥ ꯍꯩ ꯌꯥꯝꯃꯟꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯁꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯔꯥ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯊꯝꯈꯤꯁꯤ ꯍꯔꯦ ꯁꯤꯗꯤ ꯏꯃꯨꯡ ꯃꯨꯠꯂꯅꯤꯅꯦ ꯅꯪꯕꯨ ꯃꯧ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯤ ꯆꯥꯗꯧꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯈꯥꯏꯗꯣꯛꯂꯒ ꯊꯝꯈ꯭ꯔꯒꯦ ꯀꯨꯟꯗꯣꯂꯩ ꯃꯟꯕ ꯂꯣꯏꯔꯕ ꯍꯪꯒꯥꯝꯗꯨ ꯄꯣꯂꯥꯡ 2ꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯜꯂꯗꯨꯅ ꯑꯃꯅ ꯍꯌꯦꯡ ꯑꯃꯨꯛꯀꯤ ꯊꯝꯈ꯭ꯔꯒ ꯑꯃꯅ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯄꯨꯈ꯭ꯔꯤꯗ ꯄꯨꯊꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗ ꯐꯖꯅ ꯆꯥꯝꯂꯝꯃꯤ ꯑꯁ ꯑꯩꯗꯤ ꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯍꯌꯦꯡ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯗꯣꯏꯁꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯥꯡꯁꯣꯏ ꯆꯝꯊꯣꯡꯗ ꯃꯍꯤ ꯆꯥꯕꯗꯤ ꯈꯪꯉꯤ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯃꯍꯤ ꯆꯥꯕꯗꯤ
ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯈꯪꯕ ꯁꯤꯒꯤ ꯏꯃꯨꯡꯁꯤ ꯂꯩꯕꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯅ ꯊꯥꯖꯔꯛꯏꯅꯤꯀꯣ ꯏꯃꯥ ꯄꯥꯕꯅ ꯑꯩꯈꯣꯏꯅ ꯀꯨꯟꯗꯣꯂꯩ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯈꯔ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯣꯔꯣꯛꯇꯨ ꯈꯔ ꯌꯥꯝꯅ ꯃꯦꯠꯂꯝꯃꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄ ꯂꯣꯏꯕꯒ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯂ ꯃꯇꯨꯡ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥꯎ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯂꯤꯛꯄꯗꯨꯁꯨ ꯀꯧꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯗꯥꯗꯥ ꯍꯣ ꯇꯥꯗ ꯆꯥꯛ ꯆꯥꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯪꯉꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯍꯤꯡꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯨꯟꯗꯣꯂꯩ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯀꯧꯔꯝꯃꯤ ꯗꯥꯗꯥꯎ ꯑꯣ ꯗꯥꯗꯥ ꯂꯤꯛꯄ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯀꯨꯝꯂꯛꯏ ꯇꯥꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯆꯪꯕꯤꯔꯣ ꯀꯩꯗꯧꯕꯤꯔꯤꯅꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯍꯣꯏ ꯆꯪꯉꯒꯦ ꯊꯥꯕꯜꯒ ꯐꯕꯁꯤꯗ ꯊꯥ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯃꯅꯦꯝ ꯁꯥꯐꯕꯤ ꯃꯥꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯂꯤꯛꯄꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯥꯟꯅ ꯆꯥꯔꯝꯃꯦꯅ ꯆꯥꯔꯦ ꯅꯪ ꯉꯥꯏꯕ ꯉꯝꯗꯗꯅ ꯂꯤꯛꯄ ꯃꯣꯔꯣꯛ ꯑꯃꯦꯠꯄ ꯍꯥꯞꯄ ꯇꯦꯡꯀꯣꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯤ ꯅꯪꯒꯤ ꯑꯃꯦꯠꯄꯁꯤꯗꯤ ꯌꯥꯝꯃꯟꯗ꯭ꯔꯦꯍꯦ ꯁꯤꯗꯤ ꯁꯥꯐꯕꯤꯁꯨ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯣꯏꯅꯦ ꯂꯤꯛꯄ ꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯑꯃꯦꯠꯄꯁꯤꯗꯤ ꯉꯁꯤꯒꯤ ꯑꯃꯦꯠꯄꯁꯤꯗꯤ ꯅꯨꯃꯤꯠ 2-3ꯗꯤ ꯆꯥꯅꯔꯅꯤ ꯅꯨꯄꯤ ꯅꯪꯕꯨ ꯍꯌꯦꯡ ꯃꯈꯩꯗꯤ ꯈꯤꯇꯪ ꯃꯦꯠꯂꯨꯅꯤ ꯉꯁꯤ ꯃꯥꯒꯤ ꯃꯣꯔꯣꯛꯁꯦ ꯍꯌꯦꯡ ꯍꯦꯛꯇ ꯍꯜꯂꯛꯑꯣꯏꯅꯦ ꯃꯣꯔꯣꯛꯁꯦ ꯁꯤꯌꯣꯅ ꯂꯩꯔꯤꯅꯤꯅꯦ ꯈꯔ ꯂꯤꯛꯄ ꯇꯝꯃꯨꯅꯤ ꯅꯨꯄꯤ ꯅꯪꯕꯨ ꯑꯔꯤꯛꯄ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤꯅ ꯀꯨꯟꯗꯣꯂꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯤꯅꯧꯒ ꯑꯣꯏꯕꯒ ꯖꯒꯠ ꯈꯨꯝꯕꯗꯨꯁꯨ ꯍꯧꯅ ꯈꯪꯗꯕꯤ ꯇꯥꯔꯗ꯭ꯔ ꯈꯜꯂꯗꯨꯅ ꯈꯨꯝꯂꯨꯗ꯭ꯔꯦ ꯃꯅꯦꯝ ꯁꯥꯐꯕꯤꯅ ꯍꯥꯏꯔꯛꯏ ꯃꯧꯋꯥ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯣꯔꯣꯛ ꯑꯃꯦꯠꯄꯁꯦ ꯇꯦꯡꯀꯣꯠ ꯑꯃꯗ ꯈꯥꯏꯗꯣꯛꯂꯒꯅꯦ ꯁꯦꯡꯅ ꯐꯖꯅ ꯈꯥꯏꯗꯣꯛꯂꯒ ꯀꯨꯞꯁꯤꯜꯂ ꯊꯅꯝꯃꯨ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯑꯣꯏꯅꯕ ꯍꯣꯏ ꯏꯃꯥ ꯀꯨꯟꯗꯣꯂꯩ ꯃꯣꯔꯣꯛ ꯑꯃꯦꯠꯄꯗꯨ ꯇꯦꯡꯀꯣꯠ ꯑꯃꯗ ꯈꯥꯏꯗꯣꯛꯂꯒ ꯀꯨꯞꯁꯤꯜꯂꯒ ꯊꯝꯈ꯭ꯔꯒ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯁꯥꯐꯕꯤ ꯏꯟꯁꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯨ ꯎꯔꯕ ꯃꯧ ꯀꯨꯟꯗꯣꯂꯩ ꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯍꯪꯖꯔꯛꯏ ꯃꯅꯦꯝꯗ ꯀꯩꯕꯨꯅꯣ ꯏꯃꯥ ꯎꯗꯣꯏꯁꯦ ꯌꯦꯡꯉꯨꯇꯨ ꯏꯃꯥꯒꯤ ꯏꯟꯁꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯁꯤꯗ ꯍꯣꯏ ꯏꯃꯥ ꯌꯦꯡꯖꯔꯦ ꯅꯃꯧ ꯌꯦꯡꯉꯣꯏ ꯏꯟꯁꯥꯡ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯊꯣꯡꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯃꯧ ꯃꯍꯤ ꯌꯥꯝꯂꯞ ꯍꯥꯎꯅ ꯊꯨꯝꯅ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯃꯇꯨꯡꯗ ꯈꯪꯖꯔꯅꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ ꯁꯥꯐꯕꯤ ꯀꯨꯟꯗꯣꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛꯂꯨꯛꯇ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯂꯤꯛꯄ ꯃꯥꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯏꯟꯁꯥꯡ ꯃꯍꯤꯒꯗꯨ ꯄꯨꯈꯝ ꯊꯥꯡꯒꯠꯇꯨꯅ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗ ꯀꯨꯟꯗꯣꯂꯩ ꯃꯥꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯆꯥꯛ ꯂꯥꯝꯃꯝꯃꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯃꯕꯨꯛ ꯄꯤꯛ ꯊꯟꯒꯠꯂꯛꯂꯦ ꯂꯤꯛꯄꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯗꯤ ꯇꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯇ꯭ꯔꯅꯤꯕ ꯍꯥꯎꯏ ꯐꯖꯅ ꯍꯥꯎꯏ ꯏꯃꯥꯒꯤ ꯂꯤꯛꯄ ꯏꯃꯥ ꯑꯗꯨꯗꯤ ꯍꯧꯒꯠꯂꯁꯤꯔꯥ ꯍꯣꯏ ꯃꯧꯋꯥ ꯅꯪꯗꯤ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯆꯥꯔꯣꯅꯦ ꯅꯪꯁꯨ ꯍꯣꯏ ꯆꯥꯔꯒꯦ ꯏꯃꯥ ꯍꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯀꯨꯟꯗꯣꯂꯩ ꯇꯞꯅ ꯍꯥꯏꯍꯧꯏ ꯍꯥꯎꯔꯝꯃꯅꯤ ꯁꯣꯏꯗ꯭ꯔꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯉꯥꯔꯤ ꯃꯇꯠ ꯑꯃ ꯊꯥꯛꯄ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃ ꯊꯥꯛꯄ ꯃꯍꯤ ꯏꯔꯥꯡ ꯂꯥꯡꯕ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯍꯥꯎꯏ ꯀꯥꯏꯅꯒ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕ ꯀꯌꯥꯝ ꯍꯥꯎꯕ ꯖꯥꯠꯅꯣꯅꯦ ꯁꯤꯕꯣ ꯑꯩꯁꯨ ꯆꯥꯔꯒ ꯌꯦꯡꯒꯦ ꯑꯃꯨꯛꯇꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯤ ꯍꯩꯗꯨꯅ ꯇꯣꯠꯂꯒ ꯆꯥꯔꯨꯕꯗ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯀꯨꯟꯗꯣꯂꯩ ꯃꯥꯗꯤ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯩꯁꯤꯕꯨ ꯆꯤꯜꯍꯥꯎ ꯊꯤꯕꯤ ꯇꯥꯔꯗ꯭ꯔꯅꯦ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤꯅ ꯌꯨꯝꯁꯤꯒ ꯆꯨꯅꯗꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯆꯥꯕ ꯇꯥꯕꯅꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅꯤꯁꯤꯗꯤ ꯁꯤꯗꯅꯕ ꯏꯃꯥ ꯕꯥꯕꯥ ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗ ꯌꯨꯝꯁꯤꯗ ꯃꯨꯈꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯗ ꯍꯥꯏꯔꯤ ꯃꯣꯏ ꯕꯥꯕꯥ ꯅꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯀꯨꯏꯔꯦ ꯅꯣꯡꯃꯇ ꯍꯩ ꯔꯥ ꯈꯔ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯔꯒ ꯆꯠꯂꯨꯁꯤꯗꯅ ꯃꯃꯥ ꯑꯩꯁꯨ ꯏꯆꯥ ꯅꯤꯉꯣꯜꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯡꯐꯩ ꯆꯠꯄ ꯃꯇꯝ ꯍꯦꯛꯇ ꯇꯥꯕꯁꯤꯗ ꯐꯔꯛ ꯇꯥꯔꯤꯕꯅꯤꯅꯦ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯐꯅ ꯆꯤꯜꯂꯁꯨ ꯅꯣꯡꯃꯗꯤ ꯀꯥꯏꯊꯣꯛꯂꯒ ꯆꯠꯂꯨꯁꯦ ꯋꯥꯔꯧꯔꯝꯕꯁꯨ ꯈꯪꯕ ꯅꯠꯇꯦꯗ ꯅꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯕꯗꯨꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯍꯣꯡꯈꯤꯕꯅꯤꯅ ꯍꯦꯟꯅ ꯋꯥꯔꯧꯔꯝꯗꯣꯏꯅꯤ ꯃꯣꯏ ꯕꯥꯕꯥ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯃꯃꯥ ꯅꯪꯕꯨ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯤꯗꯨ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯍꯩꯃꯥ ꯃꯣꯏ ꯕꯥꯕꯥ ꯍꯥꯏꯅꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯤꯁꯤ ꯂꯥꯛꯏꯗꯨ ꯍꯣꯏꯅꯦ ꯃꯃꯥ ꯏꯁꯧ ꯂꯥꯡꯂꯒ ꯂꯥꯛꯄ ꯃꯥꯜꯂꯤꯅꯤ ꯏꯆꯥꯁꯦ ꯀꯨꯟꯗꯣꯂꯩ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯆꯪꯂꯛꯂꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯤꯗꯥ ꯑꯝꯇ ꯌꯥꯎꯗꯅ ꯉꯦꯛ ꯐꯝꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯅꯆꯥ ꯅꯤꯉꯣꯜ ꯑꯩꯁꯦ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯕꯗꯣ ꯅꯨꯡꯉꯥꯏꯕꯅ ꯁꯤꯗꯧꯔꯦ ꯑꯩꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯗꯨ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧꯗꯨꯕ ꯂꯤꯛꯏꯅꯦ ꯍꯥꯏꯗꯨꯅ ꯂꯤꯛꯂꯤꯕꯗꯨꯁꯨꯅꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯂꯤꯛꯅꯣ ꯑꯩ ꯋꯥꯈꯜ ꯇꯥꯗꯦꯕ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯌꯥꯝꯅ ꯊꯣꯡꯂꯒ ꯆꯥꯗꯦ
aduna poksu thande ising khak yamna thakpa yaba imung dubu kai imung noba inim poktagi ipuroi bana khara phamra khaluraga ipuroi bisu khara kenjili chawba masana pida muna yenglaga ipagi kundole nangbu nasado mayeng khara tabu malini ipana paba tadadi kaino moyada saribu khusalak sado aidi pok thandi charsu khaji khak ayuk nungthildi khara phari numidangdi aheng nongya yaujingaida chaida lami aduna aheng su tumba yadi paba hey mama kari yengli chal chakhumna sangduna isan sanaba sang thongsu chalo haw hoi moi paba chawba masana pida mon sindun hanglei isabu kari mathil saninge isana saningbam de hektai ipa lairu kine kaithel dagi baba nga saninge aini yumdu de hek laiba numitagi moigi mungdo nga supsa sadri baba adudi ipa kaithel dagi nga masam lairu ki nangsu napi hongdok lagane chakhum sangduna nama ka kari kaino tatok tasin tawdana thongminara mako sakto hoi baba nongma likpana thabak halakpada nga saninge haiduna nga masa apikpa malairaklamni kudulei ho tare tada kayagi tada si nga si pusilo hore numidangdi nga thonga usasi mawanobi makusu yengsi kundulei nga tu lausilaga mawanobi khut yengnabasibu thani hilakanda yengnabra tada sil paidaba sunate imaga tadagana asuk yamna isibu karigi mi naiba imasya kaithel phamlamegi likmandana mingona pot tambada kitang tambadagi mina leibidabadagi kaithel phamma tokrini hayi chumbro khangdi adudi isu nupi imana talent tokibani kaithel phammadudi tokni imaga nangasya kana masadana likpam tawri adudani mina nusidrisi mina nusidaba ai khangdi aikhoigidi likpham thopa liklaga loi horai nga thongdoi sibu mahi ngangta thongdoi ramni siso mahi khra yarogani hina hawdu nupi nangbo asaidi yeleda adudi nga sia irujingai de sembiram horai mu semna danaba hoi adudi mukam amaga thangjau du puthoro iyamna sawba nga su natabasibu thangai jrangduna adum sematada mini yengbadadi nga zawga semdau malaga nga si urakanda nya nuknaga da wani hoisi nangna puning momita puthorose hoi puthorak lagi lekpada nga pairaga leibadu ubada yumthangnabagi mayamba mun laknari likpa nasidi isang hawdo maliko hoi ta khoi mu hawrani mau mu khut yengdoiro natraga kayarak suba thongmanune migi mungda hawba thongmanu mi phoyang pani mui musi talle hoi khumdauba kaidaragi likpa khumakradi ta khoi mu mawano bigi makhut yengdoi ama magi wasnate likpa inau nupido khara yam pisabiu inega nangana khajik sabana sabani yengbada nungai tini inau nupigi masase lakpadadi tup laurodana lakpadi hojikna mayang ikang kangene torido ta khoi mu charing du maso yumonabagi saba thapu ona tawrini wati da likpa nangi sinsiso ongado haun thonglaga sar ado yamlabadi nayambaga na taimagagi tengkot masamde tilawdana hoi ta khoi mu thilalake na naw pid kaudi kinu likpa kaurida ta khoi mu kondolei matai leirambadуда makokta ina phiduna kupsilaga ukhamga thangadu pirai sida leiri ukhamga thangadu thamu ai mareki de heklugi ai yawdasu yanina yarni kondolei sangkibaga langnare yemu khoimuna likpa nangna pariba thangdun takpudi ngado kharadi sawramani ne asta khoimu nang sidi tongna ngangkredako semo nga horen hauna aidi natayimada insang thongdurunu hairadoniko hoi ta khoi hai yasanglakpa matam oiraklabanina kondolei mau amana tawgadau mathau pumba tawba loiraduna mapi honglaga chakhumna sanglai insang hawa thonglasu chingi sangdi hingatloidori oiri adunadi hanigi sangda dum thonglagi asyara aduna sengdu chingphudagi olaga sukhirami nga thongba horokpa kanaduda manem saphabi saksang sangaktuna mamongna nga thonglibadu yengladun haire mahido khayamna hapchilumo thangnabagi natai hoigisu tengkot masama thengigadabani hoima ima yenge hapu mahido hoima siyara droima hai khuzai ani ga hapchiluni mo horen yak saubaga chapchanaba kondoleina khali khaino nga thongmasibu kaksui thongmudona mahi oparam hapisiba iroibi yarni haiba khangnunsida loisil inim sakla hoima loisilaklage
กุนโดเลยซากตัวลอยสินนะบุหนี่จากลอยบะเกนสังตุเต็งกดมารีทกนับลำนี่มาจากทางตัวสารสิห่วยไอ้สังเมื่อกี้ซากสินังเนี่ยนัดแต่อยู่ยินสังตัวทิมบีรู้สึกห่วยมากุนโดเลยสังเต็งกดตัวไปดูนะทิมเวลาอีกห่วยมูห่วยดาเสียเตะคำบีนะคุ้มเลยสักคุ้มดะกี้กุนโดเลยจะโง่สักคุ้มดะเสียคุณท่าตกไปยาดเร่ห่วยเจกุนโดเลยคำบีกิสักสังเดสังกักตัวนะอินสังเดทำละไงเร่เจ้าอันดีไอ้หุ่นสลุกขี้เกให้ไงคนนี้กุนโดเลยอีโรมาสิปูกูอัสยามเฮานี่เจกิโรมาสินังดีไม่สามันดานะซาเนงามารวยนี่กุนโดเลยเสียขังจุดะอีกคนกี่มุงจะตัวริสิไม่ยาวแต่ไม่สร้างแต่สร้างกี่พังดีกี่เจอะดูขังดานะไอ้นี่อีโรมาสิข้าคลิปนี้กุนโดเลยอีเจ้าอะดูดิสัตละเกโกไอ้งาทงมาโตเฮาก็จะขังดิอินยิมบุกน่ะไม่ยับจิตอับจิลุให้มันเดนะใครยามหนับจิงครับงานนะบุพนาเฮาตันทงละบสุแต่ต้องหาแต่บันนี้กุนโดเลยอีโรมบัดเต็งกอตุไปแล้วตันนั่นแหละมันเนี่ยมันก็มาปูริบกระดูมาบุงไงดูเลยรำจากลูกมาปานพัมเลยค่ะกุนโดเลยสังกักปูบัดให้เลยมันเนี่ยนะเล่าเมาซาร์สิโหยมาอีเสียน่ะมันคุยอีโรเลยให้ตันนะเต็งกอดมา3 ปีรีคราฮับปะกี้อีมากิสุตาตะกิสุสัพบินะฮาปูครามาเฮาเยกิเล็กปุสุไอ้กี่ดียามนับปะกันกุนโดเลยหอยตาดากุนโดเลยอีโรมบดมาซีดาคราฮับปะกะมาสุสาบะฮุนีมาดิงาทงบดุกะยาซาดรีอีโรมบดุกะเทนีบซาคราดุนะอีสิงครายามทักษิลกะมาบุกทันนับซารีซาพบิอีโรมบดุซาระกะให้เรคารีนุนี่คำนี้อีโรมบสิบไม่กะมาตาฮับจมาเลยเนี่ยทรักนังงี้มาซานุปานามุมาเตียงปังสิเลยหอยนี่ไม่ยาวดบกี้มาเอามาว่าจุอีโรมบสิไม่ใครอยากรำมาดีลำบากเลยด้วยบุอีเตมาคันบีอีโรมบสิเอาหมดอะดูเนี่ยกุนโดเลยนะคันลีมันเนี่ยก็มาปูริบนงังนารีบัวดูตาบดาอีกี่สุขเอาครับอีโรมบสิไม่กินมามาสานิสินะงังนารีสิบุกไก่ติมันดนะเอาวินสังกิมาเอากะขังเดบสันเดมวยสิอาสมนะสมมาตองคราวครมาตรงนี้งาซีที่มุขีมาดีเจ้าปะมาสานุปีกิมันนักตลักดามีเอาทุ่งมายามมันเลยเรดุนปูระกะซาพบิมุขีไว้นะปูรักลีมายามดูอุบดาให้รักลำนี้อินามาการิกะสุกยามเลยได้อิโนได้รักดับสิยาบสิทามุขีโนนะดุนคุมเลยยามมันติดซาพบิอะนามาอุโดซาบคราปามซาบันีอะดุนเลยบิรักปนีอะดูอิรสูปัดละกับมังเลนีให้ไปอินามาสิเดียปัดตัวอิรักกันนั่นเนี่ยทางเนบกี้มาเสียมาสันสิงดาการิกบิอยู่ซาพบิอะดูนามาอุดีก็ได้เจอขี้เกอินามาทางเนบสิดาไอ้น่ะมารุกิเส้นทางที่ลุสวายเดินสักขีบันฮัลลัดมันได้นำมาเจ้าบันน้ำหูดูมุกำโดกิซาพบีตาดายามไพดาไอ้นายบุคุติงอดุงอิลลิไพอดูบวยเลยนันนี่น้ำมูเนี่ยตาทุกตัดสินตรงนั้นนะลุงชีซานั่นเล่นเนี่ยตรงนี้ก็หอยตาดาตันซาตุตะกุนโดเลยสุสังลัดลำมีมากำมาป้าก็อุบดาฮาราเกาลัดลำมีมาป้าไล่รอโอ้ไล่อีนี่กุยเร่อิสากินักตะลักแต่บุกุยเร่เดินเนี่ยนับป้าสิงห์สิทธิอิมานะพาระกับปุรักละบันอิมานะเนี่ยนั่งในเลยสายไงได้ปามนะสารมาสิงโดปุรักปนี่นั่นเองกับสามีนรกโกเฮ้ยมาไอ้ค่อยกี่ทำบาลหัวปุครีดูดกี้นั่งในป่ามาทำโบครสุตาลักปนี่อะดูดีทำโบสิงสุซาไปยาระนี่ซาพบินะอินาเหมือนกับตาดกเสียซากสารักตรีมันนัดรอสารักตรีเดซาพบิอายุหนุ่มสายยักษ์จริงไงเด้อจะเล่าเสียให้เดละอีบันนี่ฮัลละกะอินาเหมือนทวงรู้ตัวรินี่อะตุดีอินามาซักซาระกันบิโรตาดกีอินามะกะไอ้ยิงคนดกีฮาวายมันนาดูฮิกละกีอะตุดอไม่ฮิกระล้างนัดทงละกะฮาวนิซักกิสิมุขีมันไม่ขังเราตัวอีสัพบิกิวาดุดากุนโดเลยสูมามากิมาตองดูหูบันนะนกนิงบันลอยรำมีกุนโดเลยนะไซซิงโหนาดุนะซักซานะบะมาคุยคุยนับพัมมีมุขีมาดิสาวบะอินสังเตกวดมันนุ่งนิยาริบุมาฮีดูกิมาทักตาฮาวายมันนาคราตาริบุดุกะบุคำนิยาริบุซักตัวยิงบัดาซาจิงไงดาบุคังทันครีอะดูบุมีกี่มามังดับพัซเดคันดูนะคราดิซาระกตกเลยซาพบิดีมาคุดกันเล็กตัวนะลอยนะซาทอกครีมุขีสุกัดตัวนั้นมาปุกนิงดักขันเลยฮาวมันลอยรำมันนี่ตัวริสิไอ้ดีวันนี้นี่จะใส่ตาอาสมนะสังตบลงมาตรงกุยนักเลยรำดับีมุขีมาที่สาวบุษสัตครีมาป้าอันนี้นะปุรักลำมาดูนะมันเนียมนะมากีสรุปคราใครดกแล้วก็ปีรักแล้วก็มันยังกีการ์ดปุสินครีกุนโดเลย
ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯥꯐꯕꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯃꯀꯨꯗꯨꯅ ꯃꯄꯟꯗ ꯂꯣꯟꯅ ꯍꯨꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯎꯏꯅꯦ ꯃꯤꯅ ꯂꯦꯝꯅ ꯄꯨꯔꯛꯄꯁꯤꯁꯨ꯫ ꯑꯩ ꯏꯁꯥꯒꯤ ꯁꯦꯜꯅ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯆꯥꯕꯒ ꯉꯝꯃꯔꯣꯏꯗꯧꯅꯤ꯫ ꯁꯥꯐꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯁꯥꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯛꯂꯝꯃꯤ ꯌꯥꯝꯅ ꯀꯟꯅ꯫ ꯁꯥꯐꯕꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯂꯤꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯟ ꯆꯥꯗ ꯂꯤꯛꯄꯒꯤ, ꯁꯦꯜ ꯇꯤꯡꯗꯨ ꯂꯩꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯅꯤꯡꯗꯕꯒꯤ, ꯃꯤꯅ ꯄꯤꯔꯛꯄꯅ ꯃꯥꯅ ꯂꯩꯔꯨꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯇꯞ ꯇꯞꯅ ꯆꯥꯁꯤꯟꯕꯒꯤ ꯂꯥꯏꯅ ꯋꯥꯔꯛꯄ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯀꯨꯟꯗꯣꯂꯩ ꯃꯅꯦꯝꯒꯤ ꯐꯃꯨꯡ ꯅꯥꯛꯁꯤꯗ ꯐꯝꯂꯒ ꯃꯅꯦꯝꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯃꯥꯎ, ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯁꯥꯐꯕꯤ ꯃꯃꯧꯅ ꯃꯥꯕꯨ ꯀꯧꯔꯤꯕꯒꯤ ꯃꯔꯝ ꯈꯪꯂꯕꯒꯨꯝ ꯇꯥꯁꯤꯟꯅꯔꯝꯗꯦ ꯃꯁꯥ ꯅꯧꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯏꯃꯥ, ꯍꯣꯏ ꯏꯃꯥꯎ, ꯀꯩꯗꯧꯔꯒꯦ ꯃꯧ? ꯏꯃꯥ, ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯁꯦꯜ ꯈꯔꯗꯨꯅ ꯏꯃꯥꯒꯤ ꯆꯥꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯅ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯊꯕꯤ ꯂꯩꯕꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯜ ꯂꯩꯔꯗꯤ ꯏꯃꯥꯒꯤ ꯈꯔ ꯄꯤꯕꯤꯔꯛꯀꯦꯔꯣ ꯅꯃꯧꯗ? ꯁꯦꯜ ꯄꯜꯂꯛꯄꯗꯨꯗ ꯁꯥꯐꯕꯤ ꯍꯦꯟꯅ ꯃꯁꯥꯗꯣ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯦꯜꯒ ꯂꯩꯇꯦꯗ ꯃꯧ꯫ ꯏꯃꯥ, ꯑꯃꯥꯏꯕꯔꯥ ꯑꯃꯥꯏꯕꯤꯔꯝꯕ ꯀꯧꯅꯕ ꯈꯟꯅꯕꯅꯤ ꯇꯥꯗꯒ, ꯑꯗꯨ ꯀꯧꯔꯨꯅꯕ ꯁꯦꯜ ꯂꯩꯇꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯃꯧ, ꯑꯩ ꯑꯗꯨꯝ ꯅꯥꯖꯔꯒꯦ, ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯀꯧꯔꯨ, ꯁꯦꯜ ꯇꯤꯡꯅꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜꯁꯦ ꯂꯣꯏꯊꯣꯛꯈꯤꯅꯤ꯫ ꯆꯝꯐꯨꯠ ꯀꯥꯊꯣ ꯁꯥꯖꯔꯣꯏ ꯑꯩ, ꯂꯩꯔꯨꯅꯨ, ꯁꯦꯜ ꯇꯤꯡꯅꯕꯅꯤ ꯊꯕꯤ ꯊꯔꯥꯡꯒ꯫ ꯀꯨꯟꯗꯣꯂꯩ ꯃꯅꯦꯝꯅ ꯌꯥꯔꯛꯇꯕꯗꯨꯗ ꯇꯨꯃꯤꯟ ꯊꯣꯛꯂꯛꯂꯦ꯫ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯀꯧꯔꯨꯅꯨ ꯍꯥꯏꯌꯦ, ꯁꯦꯜ ꯂꯣꯏꯊꯣꯛꯈꯤꯅꯤꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯛꯆꯥꯡꯒ ꯁꯦꯜꯒ ꯀꯅꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯖꯥꯠ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ? ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯏꯃꯥꯒ ꯇꯥꯗꯒ, ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯋꯥꯠꯇꯦ꯫ ꯂꯤꯛꯃꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯍꯌꯦꯡ ꯁꯤꯕꯗ ꯀꯞꯄꯤꯅ ꯃꯤ ꯂꯩꯖꯔꯣꯏꯀꯣ ꯅꯣꯏ꯫ ꯑꯩꯕꯨꯗꯤ ꯏꯄꯥꯝꯒꯤ ꯃꯤꯅ ꯀꯞꯆꯅꯤ꯫ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯅꯪꯁꯨ ꯀꯨꯟꯗꯣꯂꯩ ꯏꯕꯦꯝꯃ, ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ꯫ ꯁꯥꯐꯕꯤ ꯁꯦꯜ ꯄꯥꯝꯃꯨꯕꯅ ꯃꯁꯥꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕ ꯁꯨꯝ ꯍꯦꯜꯂꯛꯄꯅꯤ꯫ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯁꯤꯅꯤꯡꯕꯁꯨ ꯄꯣꯛꯂꯛꯇ꯭ꯔꯦ ꯁꯥꯐꯕꯤ ꯑꯗꯨꯅ ꯃꯃꯧꯒ ꯃꯆꯥꯅꯨꯄꯥꯒ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯄ, ꯑꯩꯒꯤ ꯄꯥꯛꯁꯤꯗꯣ ꯍꯥꯡꯗꯣꯛꯂꯒꯅꯦ, ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯑꯃꯥꯏꯕꯤꯔ ꯑꯃꯥꯏꯕꯤꯔ ꯑꯝꯇ ꯀꯧꯔꯨ꯫ ꯏꯃꯥ ꯋꯥꯔꯦꯅꯦꯍꯦ ꯂꯤꯛꯄ, ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯄꯁꯦ ꯏꯃꯥ ꯋꯥꯔꯦ, ꯁꯤꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯧꯔꯨꯒꯦ꯫ ꯀꯨꯟꯗꯣꯂꯩꯅ ꯑꯗꯨꯗꯤ ꯑꯩ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯂꯨꯈꯤꯒꯦ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ꯫ ලිꯛꯄꯅ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯀꯧꯔꯒ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ, ꯑꯃꯥꯏꯕꯤ ꯄꯨꯔꯦ ꯏꯃꯥ꯫ ꯁꯥꯐꯕꯤ ꯋꯥꯅ ꯍꯩ, ꯑꯃꯥꯏꯕꯤꯗꯨ ꯄꯨꯔꯛꯑꯗꯤ ꯄꯨꯁꯤꯜꯂꯛꯑꯣꯅꯦ ꯀꯥꯗ, ꯑꯩꯕꯨ ꯁꯤꯗꯧꯔꯦꯅꯦ ꯅꯪꯕꯣ꯫ ꯀꯨꯟꯗꯣꯂꯩꯁꯨ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯃꯥꯏꯕꯤꯗꯨꯅ ꯁꯥꯐꯕꯤꯒꯤ ꯃꯁꯥꯗꯣ ꯃꯔꯤ ꯈꯔ ꯁꯨꯔꯝꯃꯤ ꯁꯥꯐꯕꯤ ꯁꯨꯒꯠꯇꯨꯅ ꯈꯥꯡꯉꯤ꯫ ꯑꯃꯥꯏꯕꯤꯗꯨꯅ ꯅꯁꯥꯗꯨꯕꯨ ꯈꯔ ꯌꯥꯡꯕ꯭ꯔꯥ ꯁꯥꯐꯕꯤ? ꯍꯣꯏ ꯏꯆꯦ ꯃꯥꯏꯕꯤ, ꯈꯔ ꯌꯥꯡꯉꯤ, ꯏꯁꯥꯁꯦ ꯄꯨꯡꯐ ꯐꯕꯗꯧꯅ ꯇꯧꯏ꯫ ꯅꯍꯥꯟ ꯑꯩ ꯀꯧꯔꯛꯑꯃꯗꯤ ꯅꯍꯥꯟꯅ ꯐꯔꯣꯏꯗ꯭ꯔꯣ ꯁꯥꯐꯕꯤ ꯅꯪꯕꯣ? ꯏꯆꯦ, ꯑꯩꯗꯣ ꯈꯪꯉꯦ ꯈꯪꯉꯦ, ꯅꯪꯒꯤ ꯂꯤꯛꯄꯗꯨꯅꯅꯦ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯕ ꯉꯝꯃꯣꯏꯀꯣ꯫ ꯂꯤꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯈꯪꯅ ꯂꯤꯛꯀꯗꯕꯅꯤ꯫ ꯏꯆꯦ ꯃꯥꯏꯕꯤꯒꯤ ꯋꯥꯁꯤꯗꯤ ꯏꯀꯥꯏꯕ ꯑꯗꯨꯝ ꯌꯥꯎꯔꯤꯗ ꯑꯩꯗꯤ꯫ ꯏꯀꯥꯏꯔꯨꯅꯨ ꯏꯀꯥꯏꯔꯨꯅꯨ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯅꯅꯥꯎ ꯁꯨꯝ ꯂꯩꯖꯍꯧꯔꯦ꯫ ꯑꯃꯥꯏꯕꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯥꯐꯕꯤ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯃꯧ, ꯅꯪꯕꯨ ꯁꯤꯗ ꯂꯥꯎꯅꯦ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯄꯥꯛꯁꯤꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒꯅꯦ ꯂꯤꯛꯄꯗ ꯄꯤꯌꯨ, ꯑꯗꯨꯒ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯣ ꯍꯥꯏ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯍꯤ ꯂꯥꯡꯗꯅꯅꯦ ꯍꯥꯎꯅ ꯉꯥꯗꯨ ꯊꯣꯡꯂꯒ ꯆꯥꯁꯤ꯫ ꯊꯪꯅꯕꯒꯤ ꯌꯨꯝꯁꯤꯡꯁꯨ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯃꯝ ꯊꯤꯟꯁꯤ꯫ ꯆꯦꯡ ꯑꯗꯣ ꯄꯤꯔꯨꯛ 3 ꯊꯣꯛ ꯄꯨꯡꯀꯥꯏꯀꯩ ꯆꯥꯊꯣꯛꯁꯤ ꯉꯁꯤꯗꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯀꯨꯟꯗꯣꯂꯩ ꯄꯥꯛꯁꯤꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕ ꯂꯤꯛꯄꯗ ꯄꯤꯈ꯭ꯔꯦ꯫ ꯂꯤꯛꯄꯁꯨ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯨꯟꯗꯣꯂꯩꯅ ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯂꯝꯃꯤ꯫ ꯂꯤꯛꯄ ꯄ꯭ꯔꯞ ꯆꯪꯂꯒ ꯍꯥꯏꯔꯛꯏ꯫ ꯉꯥ ꯊꯣꯡꯕꯗꯣ ꯃꯍꯤ ꯈꯔ ꯍꯥꯞꯈꯣꯅꯦ ꯀꯨꯟꯗꯣꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯁꯥꯐꯕꯤꯗꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯩ ꯂꯤꯛꯄ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯧꯗ, ꯃꯍꯤ ꯅꯪꯅ ꯊꯣꯡꯉꯨ ꯍꯥꯏꯗꯅ ꯉꯥꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯍꯤ ꯂꯥꯡꯅ ꯂꯥꯡꯅ ꯆꯥꯔꯒ꯫ ꯂꯤꯛꯄꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯇꯦꯅꯦ ꯂꯤꯛꯄ, ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯂꯤꯛꯄ ꯌꯥꯔꯔꯣꯏꯀꯣ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯇꯥꯏꯕꯪꯅꯤꯅꯦ ꯇꯥꯏꯕꯪ, ꯃꯁꯤꯒꯤ ꯑꯔꯤꯛꯄꯁꯤꯗꯤ ꯉꯁꯤꯗꯤ ꯆꯥꯛꯀꯁꯦ ꯄꯨꯡꯀꯥꯏꯈꯩ ꯆꯥꯗꯧꯅꯤ, ꯏꯁꯤꯡꯒ ꯌꯥꯝ ꯊꯛꯇꯅ꯫ ꯀꯨꯟꯗꯣꯂꯩ ꯏꯟꯁꯥꯡꯗꯣ ꯈꯥꯕꯩꯅ ꯑꯣꯠꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯑꯔꯤꯛꯄ ꯏꯅꯦꯝꯄꯣꯛꯀ ꯏꯄꯨꯔꯣꯏꯕꯒꯁꯦ ꯂꯤꯛꯂꯔꯣꯏꯗꯕꯀꯣ꯫ ꯃꯃꯥ ꯃꯆꯥꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ ꯀꯨꯟꯗꯣꯂꯩꯒꯤ ꯋꯥꯗꯨꯗ꯫